ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤ ꯃꯔꯨꯞ ꯄꯣꯠꯁꯪꯕꯝ ꯂꯝꯉꯥꯟꯕꯤꯅ ꯏꯕꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ꯫ ꯏꯃꯥ, ꯑꯩ ꯋꯥꯔꯦ, ꯆꯦꯟꯕꯁꯤ ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯤꯁꯤ꯫ ꯇꯊꯣꯠꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯤꯡꯊꯤ꯫ ꯁ꯭ꯋꯥꯏꯗ ꯄꯟꯊꯕꯗ ꯏꯃꯥ ꯏꯆꯥꯒꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯧꯅꯅꯕ ꯂꯦꯞꯇꯅ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯦꯟꯖꯠ ꯆꯠꯂꯤ꯫ ꯅꯤꯡꯊꯤꯗꯤ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯉꯥꯛꯂꯧ ꯑꯣꯏꯗꯨꯅ ꯆꯦꯟꯖꯠ ꯆꯠꯂꯤ꯫ ꯇꯊꯣꯠꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯈꯨꯜꯗꯨ ꯌꯧꯅꯅꯕ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯅ ꯆꯦꯟꯖꯠ ꯆꯠꯇꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯊꯨꯡꯂꯨꯔꯦ꯫ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯐꯥꯎꯕ ꯀꯧꯕ ꯉꯝꯗꯅ ꯙꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯙꯨꯞ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯇꯊꯣꯠ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯜꯂꯤ꯫ ꯇꯣꯝꯕꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯇꯊꯣꯠꯅ ꯋꯥꯍꯩ ꯑꯇꯩꯗꯤ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯇꯊꯣꯠꯀꯤ ꯃꯑꯣꯡꯗꯨꯗ ꯈꯜꯂꯤ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯃꯣꯏꯕꯨ ꯂꯧꯁꯤꯜꯂꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯛꯁꯃꯤ ꯆꯪꯂꯛꯄꯒ ꯃꯥꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤꯅ ꯃꯃꯥ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯍꯜꯂꯦ꯫ ꯌꯨꯝ ꯑꯁꯤꯗ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯇꯊꯣꯠꯀꯤ ꯅꯤꯡꯊꯤꯕ ꯆꯪꯈꯣꯟꯕ ꯃꯇꯧ ꯀꯌꯥꯁꯤꯅ ꯁꯨꯝꯍꯠꯈꯤꯗꯨꯅ ꯃꯆꯥ ꯊꯦꯝꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯦ꯫ ꯇꯊꯣꯠꯅ ꯊꯦꯝꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯆꯍꯤ 12ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯅꯤꯡꯊꯤꯗꯤ ꯃꯃꯥꯒ ꯅꯛꯅ ꯅꯛꯅ ꯂꯥꯞꯅꯔꯦ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯅꯤꯡꯊꯤꯕꯨ ꯃꯤꯅꯥꯏ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯇꯊꯣꯠꯁꯨ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡꯒꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯠꯂꯤꯕꯗꯨ ꯈꯪꯂꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯩꯗꯥꯡꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯗ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤꯅ ꯅꯤꯡꯊꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯤ, ꯉꯁꯤꯗꯤ ꯑꯩ ꯅꯣꯡꯒꯥꯡ ꯍꯩ ꯆꯥꯅꯤꯡꯏ, ꯑꯗꯨꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯍꯦꯛꯂꯨꯁꯣ꯫ ꯅꯤꯡꯊꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯆꯤꯡꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯥꯔꯛꯂꯤꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯤ ꯅꯣꯡꯒꯥꯡ ꯍꯩ ꯄꯥꯝꯕꯤ ꯑꯃꯠꯇꯁꯨ ꯍꯧꯔꯝꯗꯕꯗꯒꯤ ꯊꯪꯅꯕ ꯆꯤꯡꯗꯣꯜꯗ ꯆꯠꯇꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯊꯤꯗꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯍꯦꯛꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯊꯤꯅ ꯅꯤꯡꯊꯤꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯕꯤꯔꯕꯗ ꯅꯤꯡꯊꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯅꯤꯡꯊꯤ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯑꯃꯗꯤ ꯅꯤꯡꯊꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯇꯊꯣꯠꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯑꯁꯤꯗ ꯅꯤꯡꯊꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯁꯣꯛꯂꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯅꯤꯡ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯀꯌꯥꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯅ ꯆꯅꯤꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯀꯞꯂꯤꯉꯩ ꯃꯇꯝꯗ ꯆꯅꯤꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯪ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯉꯣꯏ ꯑꯃ ꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯤ ꯀꯞꯄ ꯇꯣꯛꯂꯒ ꯍꯉꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯍꯉꯣꯏ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ
Hangoi asigi mayadagi khunaubi muktang chawba sakyeng mingsel ama othorakli. Asumna sakyeng mingsel asi hek othoklambaga hangoi adu mangkhre. Masek mangal kayaga loinana irang langna tariba sakyeng mingsel asibu ningthina khunjile aduga khunaubigi tangmukta chawba sakyeng mingsel asida munna yengi. Makubakta thamlaga asumna munna yenglambadagi ningthigi masa adu jara jara asum piksilakhi. Asum piksilakpana maram oiraga khubak mayaida thamlamba mingsel adu makhutna punna paiba ngamdraduna sakyeng mingsel asigi makokta oina pairami. Tauriba mataw asida ningthi pakhatpa kiba amadi kapningbana masa adu thumatlami. Kari tawgani haiba phawba khanglamde. Asumna ningthina tawpham khangdana leiringai matam asida sakyeng mingsel aduna hairei. Karigi tuminna leptuna leiribano. Namangda uriba leikrak aduda kumtharo. Ningthi hairakliba khonjel asi kadomdagino khalladuna akoiba aduda leiduna yengi. Adubu kanasu leiramde. Ningthina asumna tawba asida magi makhutna pairiba mingsel asina amuk hairei. Kadaidano nahakna leiduna yenglibadubu ningthi. Ngasaidagi wa ngangliba asi aini nangna pairiba sakyeng mingsel sini. Ningthi wafamsi tabada ngakladuna mana pairiba mingsel aduda yengtharakpa matamdadi mingsel adu mamit manaton amadi machin panduna leiramle. Asumna mingsel asibu ubada ningthi kanna lauraga mingsel adu langthorakpa matamdadi magi makhuttagi mingsel adu taw haiba yadre. Mingsel asi taw haiba sungya yadrabada ningthina chaning pambi aduda mingsel adu kanna amadi hanjin thomjillami. Asumna tawba asida mingsel adu kanna makhol thokna kaplakle. Mingselna kappagi makhol du tabada ningthi nungaitra male. Thomlamba du leplaga mingsel aduda yenglakpa matamdadi mingsel adugi mamai adu mayi khara chattuna leiramle. Aduga mingsel adusu mamittagi mapi tana kaplami. Ningthina mingsel aduda haijarami. Ai lale, ai soikre. Ai kimanduna tawkhibani kappa toklo. Masida mingsel asina khumlai. Aidi aigi mateng niba laksabani. Aduda nahakna wahang pauhangdana aibu phubire. Phare nahakna aibu kirabadi ai nangondagi mateng lauraroi. Asi hairaduna ngasaidagi ningthigi makhutta naplaga leirambadu phan launa chongtharaga chongduna chenkre. Ningthisu mingselgi mataw asida nungaitraduna mingselbu tanaraga phare aduga lale haiduna hanjan haijarami. Mingselgi mateng panglage haina ningthina haijarabada mingselna amuk hairei. Nangna aigi mateng pangbige hairabadi aikhoigi lebakta chatlasi. Ningthisu mingselgi wafam asi yaraduna mingselna lambi takpiduna saning pambi adugi makhong amada makhoi animak changkhre. Saning makhong asidagi asum kumlakpa asida kang ama tumduna leirami. Kang asibu mingselna hawdokle aduga ningthi amadi mingsel kang asigi mayanglenda tongduna kang asi pairaga lakpana kang mapal ngakta hoba mafam ama thengnarami. Masigi mafam yawbada kangna makhoi anibu thanamlaga amuk pairaga chatkre. Kang asi paikrabada ningthi amadi mingsel kang mapal marakta changsillaktuna asum lakpana kang mapal amagi makhongda phamthaduna mingselna mahaki lam adugi maramda wari liraklami. Mingselgi lam asi yamna ingna chikna nungai yaifana panjaba lam amani. Makhoigi lam asigi mayaida phajakraba ising ipak ama leirami. Ising ipak asida phajakraba nga mayam amasu leirami. Adubu nga mayam asi nongmagi mayeng yamna tarakle. Nga mayam asi mayeng taba henmankre haiduna mingsel makhoi mayamna khulai paiduna ising ipak adugi akoibada lumlaga leirami.
ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯉꯥ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯃꯌꯥꯝꯅ ꯆꯤꯡꯂꯥꯏꯗ ꯈꯨꯠꯂꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯤꯡꯂꯥꯏꯅ ꯁꯥꯎꯔꯗꯨꯅ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯊꯣꯔꯛꯄꯗ ꯃꯤꯡꯁꯦꯜ ꯄꯨꯝꯅꯃꯛ ꯃꯍꯤ ꯑꯣꯜꯂꯤ꯫ ꯑꯣꯜꯍꯧꯗ꯭ꯔꯕ ꯍꯥꯏꯕꯕꯨ ꯅꯤꯡꯊꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯈꯛꯇꯪ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕꯗꯒꯤ ꯃꯍꯤ ꯑꯣꯜꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯍꯤ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯍꯉꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯂꯨꯞ ꯑꯗꯨꯒꯤ ꯃꯅꯤ ꯑꯗꯨ ꯂꯧꯔꯒ ꯃꯤꯡꯁꯦꯜ ꯃꯍꯤ ꯃꯔꯛꯇ ꯊꯥꯗꯔꯕꯗꯤ ꯃꯤꯡꯁꯦꯜ ꯄꯨꯝꯕ ꯍꯥꯟꯅꯒꯨꯝ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯍꯉꯣꯏꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯉꯣꯏꯅ ꯃꯤꯡꯁꯦꯜꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯤꯡꯊꯤꯕꯨ ꯆꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯍꯉꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯕ ꯍꯦꯟꯃꯟꯕꯅ ꯃꯃꯥ ꯇꯊꯣꯠꯀꯤ ꯃꯅꯥꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯖꯕꯗ ꯃꯃꯥꯅꯁꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯡꯊꯤ ꯃꯤꯡꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ, ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯥꯡ ꯃꯄꯥꯜꯒꯤ ꯃꯈꯣꯡꯗ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜ ꯇꯝꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜ ꯌꯧꯅꯅꯕ ꯆꯠꯄ ꯍꯧꯔꯦ꯫ ꯂꯝꯕꯤ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛ ꯀꯌꯥ ꯊꯦꯡꯅꯩ, ꯑꯗꯨꯁꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯖꯥꯎ ꯀꯌꯥꯁꯨ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯁꯨ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯊꯣꯔꯛꯄꯅ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯂꯥꯞꯇꯛꯅ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜꯒꯤ ꯃꯇꯥꯏ ꯆꯪꯐꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯅꯤ ꯂꯩꯕ ꯎꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨ ꯇꯨꯝꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯑꯅꯤ ꯇꯨꯝꯈ꯭ꯔꯕꯗ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯂꯣꯟꯅ ꯆꯤꯡꯂꯥꯏ ꯃꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯆꯤꯡꯂꯥꯏ ꯃꯌꯥꯝ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯇꯨꯝꯂꯤꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯥꯈꯠꯇꯨꯅ ꯂꯨꯍꯨꯞ ꯎꯞꯄ ꯆꯤꯡꯂꯥꯏ ꯑꯗꯨ ꯐꯪꯂꯦ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯥꯈꯠꯇꯨꯅ ꯂꯨꯍꯨꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯅꯤ ꯑꯃ ꯃꯈꯨꯠꯅ ꯍꯟ ꯍꯟ ꯇꯧꯗꯨꯅ ꯂꯧꯊꯣꯛꯂꯦ꯫ ꯃꯅꯤ ꯃꯆꯥ ꯑꯁꯤ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯀꯌꯥ ꯑꯃꯗꯤ ꯄꯥꯏꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯛꯄ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯑꯣꯟꯊꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯟꯊꯕꯗꯤ ꯑꯣꯟꯊꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯇꯨꯝꯈꯤꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯑꯁꯤ ꯇꯨꯝꯊꯈ꯭ꯔꯕꯗ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯛꯇꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯌꯥꯡꯅ ꯃꯤꯡꯁꯦꯜꯒꯤ ꯂꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯃꯍꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯤꯡꯁꯦꯜ ꯃꯍꯤ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯛꯇꯒꯤ ꯂꯧꯊꯣꯔꯛꯄ ꯃꯅꯤ ꯑꯗꯨ ꯃꯍꯤ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯊꯥꯗꯕꯗ ꯍꯥꯟꯅꯒꯨꯝꯅ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯤꯡꯒꯠꯂꯛꯂꯦ, ꯃꯍꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯆꯤꯡꯂꯥꯏꯁꯨ ꯉꯥ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯤꯒꯤ ꯃꯃꯪꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ, ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯩꯐꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯂꯝꯃꯤ, ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔꯝ ꯌꯧꯅꯅꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯦ꯫ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯐꯥꯎꯒꯠꯂꯛꯄꯒ ꯅꯤꯡꯊꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ
ꯃꯁꯥ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯃꯇꯧ ꯑꯣꯏꯔꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯤ ꯈꯨꯅꯥꯎꯕꯤꯒꯤ ꯇꯥꯡ ꯃꯨꯛꯇꯪ ꯆꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯤꯅ ꯑꯗꯨꯋꯥꯏꯗꯒꯤ ꯎꯔꯤ ꯑꯃ ꯍꯦꯛꯂꯗꯨꯅ ꯃꯤꯡꯁꯦꯜꯒꯤ ꯃꯀꯣꯛꯇ ꯀꯤꯁꯤꯟꯗꯨꯅ ꯉꯛꯁꯝꯗ ꯂꯤꯛ ꯑꯣꯏꯅ ꯁꯤꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯤꯛ ꯑꯣꯏꯅ ꯁꯤꯕꯒ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯛꯂꯦ꯫ ꯃꯤꯡꯁꯦꯜ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕꯗꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯈꯔ ꯊꯛꯇꯣꯔꯛꯇꯨꯅ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯃ ꯊꯣꯛꯂꯦ꯫ ꯃꯤꯡꯁꯦꯜꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯦ꯫ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯑꯁꯤꯗ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡꯒꯤ ꯂꯩꯇꯦꯡꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯤꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯤꯡꯊꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯃꯤꯡꯁꯦꯜꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯤꯛ ꯑꯁꯤꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯔꯨꯒꯤ ꯂꯤꯟ ꯑꯣꯜꯂꯗꯨꯅ ꯅꯤꯡꯊꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯔꯨꯒꯤ ꯂꯤꯟ ꯑꯁꯤꯅ ꯅꯤꯡꯊꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕꯗ ꯅꯤꯡꯊꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯔꯨꯒꯤ ꯂꯤꯟ ꯑꯗꯨ ꯅꯤꯡꯊꯤꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯛꯇꯨ ꯑꯣꯜꯂꯛꯂꯦ꯫ ꯃꯤꯡꯁꯦꯜꯅ ꯍꯤꯡꯆꯥꯕꯤꯕꯨ ꯎꯕꯗ ꯅꯤꯡꯊꯤꯕꯨ ꯀꯧꯔꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯗꯤ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯇꯥꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯂꯤꯛ ꯑꯁꯤꯕꯨ ꯅꯤꯡꯊꯤꯒꯤ ꯃꯉꯛꯇꯒꯤ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯂꯧꯕ ꯌꯥꯔꯝꯗꯦ꯫ ꯂꯤꯛ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯅ ꯂꯧꯒꯦ ꯇꯧꯕꯗ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗ ꯍꯤꯡꯆꯥꯕꯤ ꯃꯅꯤꯟ ꯑꯣꯟꯗꯨꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯤꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯤꯡꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯃꯤ ꯁꯥ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯂꯝ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯝ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯂꯝ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯆꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯀꯌꯥ ꯄꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯨꯟꯁꯤꯟꯗꯨꯅ ꯐꯥꯔꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯉꯛ ꯀꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯉꯛꯇ ꯂꯤꯛ ꯑꯣꯏꯅ ꯁꯤꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯥꯁꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅ ꯃꯁꯥꯗ ꯆꯪꯈꯤꯕꯅꯤ꯫ ꯁꯛꯎꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟꯗ ꯑꯣꯛ ꯍꯤꯗꯥꯛꯀꯤ ꯃꯍꯤ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯍꯤ ꯅꯤꯡꯊꯤꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯤꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯅꯤꯡꯊꯤꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯃꯅꯤꯜ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯜꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯐꯥꯖꯤꯟꯗꯨꯅ ꯂꯤꯛꯂꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯅꯤꯡꯊꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯅ ꯋꯥꯔꯝ ꯄꯨꯝꯕ ꯂꯤꯗꯨꯅ ꯅꯤꯡꯊꯤꯗ ꯈꯪꯍꯜꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯅ ꯁꯅꯊꯣꯡꯗ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ, ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯆꯥꯖꯒꯦ ꯅꯤꯔꯔꯦ꯫ ꯅꯤꯡꯊꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯕꯒ ꯅꯨꯄꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯈꯥꯝꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯤꯒꯤ ꯃꯃꯥ ꯇꯊꯣꯠꯅꯤ꯫ ꯃꯆꯥ ꯄꯣꯛꯇꯕꯗꯒꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕꯒꯤ ꯇꯨꯡꯗ ꯇꯊꯣꯠꯄꯨ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗꯕꯅ ꯅꯤꯡꯊꯤꯅ ꯃꯃꯥꯒꯤ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕꯗ ꯃꯆꯥꯕꯨ ꯃꯤꯔꯥꯏꯈꯤꯕ ꯇꯊꯣꯠ ꯃꯆꯥꯗ ꯀꯧꯕ ꯐꯥꯎꯕ ꯉꯝꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯤꯁꯨ ꯃꯥꯒꯤ ꯃꯃꯪꯗ ꯅꯣꯡꯃ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯥꯒꯤ ꯃꯤꯡꯁꯦꯜꯗꯨꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫